Maktada ngasigi ELITETV gi fashion and beauty tips paying beriba mamalyam lo viewers pumna mapu aina MERINA CHANU na taramok chabagalone ne kai khumna chari ngasi miyam da khudol tamjaga doriba ngasi gi lengsin beriba guest asi mayam na hena thoidok handok na sakhang mai khangnaraba mayam gi fazaba amadi tihan ba be mai makhota loi leirabani mayam ne hena khangnaraba beautician KUMARJIT LAISHRAM da KUMARJIT pu ELITETV gi mai kai degi taramok chari ELITETV busu har muktada kurumzari mayam busu Yam nuaizai da KUMARJIT se mayam na hena thoidok handok na khangnaraga leire ko adubu hena mamuta na khangna bagi damakta self introduction amda pibiyo isagi id ming laifam adagi ima pabung gi ming isinna no kya subano haben kurumzari mayam bu ai sama KUMARJIT LAISHRAM ai sama fashion stylist entrepreneur amadi ai beautician makeup artist ade poloi making su tawzai aduga har mamaktada ai gi laifam na tayeng khomban maning laikai dagini ai sai qualification na graduate loijare aduga ai haususi ai ima pabung di animak laiki dare pe ingai dagi ai gi sinau ani ni isi amaga ai ga aduga hausina ai gi ipa bu pokpiramba ai gi pokpiba ai gi iboka isega khoyum katang laijai Yam nuaizai makatana da KUMARJIT dagi khangjaning se ko da KUMARJIT na sigi sinfamous ta ko beautician na moina leibire ise karamba matam dagi no aduga kari wa khalon dagi masigi sinfamous ta pambiri no kamai tawbuni kitang hadu ai se pi ingai dagi yamna dum ki ake mo se dum pame ke ba mo bada adai fashion gi kai gi loina pamjara pose ai gi family na di sunya ya di adum ai gi family na di army officer mo oibudo pame ai sama NCC jaujare B certificate certificate fangjare adubu ai gi indri gi ai gi wakhalon da ai apamba dunadi sigi zina hen gi baduna sigi mayun se ai metric exam pass or matungda 2008 gi starting horaga sigi line se sangjal lakibani okay aduga hujik atopa da KUMARJIT na hadi kari makhatana hadi hujik leiri base ekoina di yamna KUMARJIT LAISHRAM ne mayam na hena maming khangnare ko hadi maming chatle ko stagi hena hotnaraga mayam dagi mayam na khangdaba ma haitare ko aise mayam da surprise oina kaigumba amaga hotnaraga uthoke ka haiba topa kano leibra hoi leise ai gi secretary na di thambane adubu ngasi sizigi ko media sigi tanja lojaraga ai mayam dasu khara wai khara da hajaram ge ai sana khanjabam lai pi ngai de ai politics dam ngaujai adubu ai sama hoju je ai NGO tawjari NGO tawraga ai work tawri transgender mayam so ina mogi welfare gi oina ai hoji scheme kayama project paikhatli tanjo tanari ade transgender khata da natana didi khoi nupi sing gi su women sing gi su ina so ai project kayama ai hoji government gi makha da gi lautharaga thaba paikhatna na su tawri adu ai isa se khara honaraga khara mayam da sakang makhang naraga mayam gi seba tawraga ai amutang di as a transgender activism oina LGBT gi ko thokla aga isama amtang di politics se yauraga ai samak se MP ma oina ai thola kena lei lok sabha se da phammaga as a transgender gi activist ma oiraga social worker ma oiraga politician ma oiraga MP ma oiraga akoi gi samasida transgender singbu hantan yengiba ade samasida opinion biriba saktung phangan ruiba sugum awat pa kaya lairiba transgender singse only not only about khoi makeup khatang da sapya deba beautician khatada sapya deba khali je mayam ma tawning ma kaya ma lai transgender sing da ju politics ki line da saning ba ade degi education line da saning ba sport ki line da saning ba we mayam am saning ma lai adu bo source of income lai taba family na support to widaba sigi post aina mutang di ai angam ma thak ta honara government da gisu mating lauraga pali basaka sinasu aina haijaraga khoigi mama gi khoina chatningi bo we da sengbatki haina kanna hauji ai thawang tawjari yam nuaizai adu da KUMARJIT na ningi tu soidana thongbo OSBO haidun haijage aduga akhoi hujik lariba mama pa singsina masa singse haidi aina apamba pot amada aidi nangsi oigadabani haibasda dum namjallaga thambibase masi matangda kai haibini sigi matangda ai thammaningde miyoba khudimakse ishona sembirakpani akhoi se samana nupi dong oiningba amta sunachade adubu ishona sembirakpai matungina akhoi nupi oina nupi gi mapong poktragasu nupa oina polazu nupi gi wakalon chen banina akhoi na pami ba line do da
ꯑꯩꯒꯤ ꯐꯦꯃꯤꯂꯤꯅ ꯁꯄꯣꯔꯠ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯇ꯭ꯔꯦꯠꯇꯨꯗ ꯐꯖꯅ ꯃꯄꯥ ꯃꯃꯥ ꯑꯣꯏꯕ ꯐꯦꯃꯤꯂꯤꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯒꯗꯤ ꯀꯔꯤꯗꯧꯕꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯤꯗꯥ ꯑꯃ ꯀꯟꯖꯔꯤꯕꯁꯦ ꯃꯣꯏꯁꯨ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯑꯗꯨꯅ ꯐꯦꯃꯤꯂꯤꯁꯤꯡꯅ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯕꯨꯁꯨ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯗ ꯌꯥꯎꯔꯤꯕ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯁꯤꯡꯕꯨꯁꯨ ꯁꯄꯣꯔꯠ ꯇꯧꯍꯟꯅꯤꯡꯉꯤ example oin harabada hojik mai pa ga da kumarjit sida phamal leire ko yam nungai jai da kumarjit kine habadi angang oringai degi haidi em kai kamaina thambirake ai je angang oringai si oige kaina ga ai khanjaba angang oringai degi khanjare hoi ai ima pabung de lege dere ko nganna ai ima na pamjar ko matuna ai je army officer oininge NCC su yaujare ai samakse NDA ga tharaga CDS ga tharaga amtang di ai khale adubu aigi pamjabase fashion gi line sida ina karigumba target khara tawjaba hai tare sisigi keno way se khenarakpa adu aina pinga disu pamjarakpani na sigi lines da hena khongda jagi neba adubu sigi lines da khongda jare hairaga su masidagi masijina kamaina mu mayam da sakta kadage haibudu su ina mu adugi thawdang du mu lawre ibaneba haijani si pochi yam nungai jai makhata na khangjani sina ko hojik da kumarjit na tawriba haidi hojik leriba salon sida mi kyamu da kumarjit ki makhada lei kamaina aina sigi lines sangak na honara pada aduki mate ayam waki ai family gi side gi support amata phangide imung manna su yagide adubu ai family ga saunaraga khanaraga yumda gi tholaki maduda ai gi yumthangnaba ai gi ini malai ini leima haina ko mases lawthom samusang dagi ni akhoi jahana lawthom samusang de lerami aduga taing common mani lekai da hongdabane ba ko sahi tranga mu shure ajuki ini sina aibu support to biraga encouragement to biraga haujuki ini sigi magi machi han uripok tegi ko ima yai ma hairaga khangnei maga tawraga akhoi uripok ki pabung kumar sida angum kumar sida police pa tambira tambaje haurakibani police pa haurakpadagi ai 2008 9 se size dagi ada haurakibadagi ai mathang sigi line sida ai na tamna target tawraga ai honarakibani adu khwaidagi chawba ai na credit pinning badi hausiki ini ani sena aibu luching biraga ozagi manakta boriraga aibu pusan birambani aina pamjaruba aigi line se trace se poloi de haurakibani aduga aina mathang aigi dream amju lei aina samaina amtang di sigi beautician gi line se da amtang di salon achoba ma hangninge kitang mayam ga tongan ba topa mayam su thabak pininge tawminaninge pulap ko aduga ai showroom amju helum da base raga ai sizu ai start off tawninge khalakpa do ngasi di isogi thousand dagi aina wana honarakibaduna aigi angamba level da kharadi ai mai pakpagi lambi do changsanjarakpani yam nungai jai adu da kumarjit ki hojik salon sida leiriba mi se chora mi ke amuk soi hauji oina aigi junior beautician oina senior beautician oina leise mokhoi mari lei aduga mokhoi mari se jo artist amani ko beautician oraga so artist amani mokhoi mari se nupa ama nupi ahum lei aduga akhoi gi hujik leiriba haidi makeup se haidi loinamak haidi hujik ti yam leiradana ko ai CR gi oigra adegi nail art adegi makeup loinamak sunaba leibra kamai to aigi studio sida available oirise sena habada salon amada phangba poti haidi necessary ba poti haircut threading facial manicure pedicure adegi aigi special in happy nail art jo happy eyelashes extension jo happy yam nungai jai makhata na khangjaning bana hojik aikoi gi haurak liba inkhalak liba naha singda ko abadi makeup pamjaba adegi di fashion designing tawningba adi hujik mayam am leidana ko masida sunatana haurak liba mayam se khotna gadaba haidi koi gi leba asigi afaba phajaba mai purakadaba na haurak liba mayam am leiri ko masida da kumarje che hujik mai pakpa mi am orabani adu moida kari message piningi mai pakpa mi ma oigi haitaraga di kari changi karam na khotna batai haba to katang khaibi sena hajarabada ai sana matik saba mi mo ogi haragadi ai gi discipline mai makhata chatkadabani discipline se kaino harabada aina tawge khaliba aina honage khaliba ai gi target to work to maduda aina focus biraga ai gi thawai hakchang yauna honaram matamda mai papa oigini haibagi khudamdi ai isamaksu mai paglakli ba misak amani pa e haibadi yaroi paglali ba misak amani aduga haujisu mai paglali ba even handaki olympic ta gold medal lawriba silver medal lawriba bronze lawriba adidi khoigi samna harabada second mera baisu masu honaba ya honaraga magi level sida adu mai tawdana akhoisu aigi level sida aina tawgiba wakiba nungai kiba
ꯊꯦꯡꯅꯔꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛꯇꯣ ꯁꯔꯨꯛ ꯌꯥꯔꯀꯥꯟꯗ ꯑꯩꯅ ꯈꯟꯈꯤꯕ ꯇꯥꯔꯒꯦꯠꯇꯣ ꯑꯩ ꯁꯤꯃꯗꯤ ꯇꯧꯗꯕ ꯌꯥꯗꯦ ꯑꯩ ꯁꯤꯃꯗꯤ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯑꯩ ꯁꯤꯒꯤ ꯐꯤꯜꯁꯤꯗ ꯆꯠꯀꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯁꯤꯒꯤ ꯍꯣꯠꯅꯕ ꯈꯥꯡꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯦ ꯁꯤ ꯑꯩ ꯏꯁꯥꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯦ ꯑꯩ ꯃꯌꯥꯝꯗ ꯆꯠꯄꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯐꯦꯃꯤꯂꯤꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯍꯟꯅꯤꯡꯉꯤ ꯁꯤꯒꯤ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯃꯥꯏ ꯃꯥꯒꯤ ꯃꯆꯥ ꯃꯁꯨ ꯃꯥꯏ ꯃꯥꯒꯤ ꯃꯅꯥꯎꯄꯥ ꯁꯤꯡꯗꯨꯅ ꯄꯥꯝꯃꯤꯕ ꯂꯥꯏꯟꯗꯨꯗ ꯇ꯭ꯔꯦꯠꯇꯨꯗ ꯁꯞꯄꯣꯔꯠ ꯇꯧꯍꯟꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯥ ꯀꯨꯃꯥꯔꯖꯤꯠꯅ ꯍꯥꯏꯔꯤꯁꯦ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯝꯃꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯇꯥꯕꯤꯔꯒꯀꯣ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯔꯒ ꯑꯐꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯗꯥ ꯀꯨꯃꯥꯔꯖꯤꯠꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯂꯕ ꯊꯧꯔꯝ ꯑꯁꯤꯗ ꯆꯤꯜꯂꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯁꯨꯃꯥꯏꯅ ꯃꯇꯦꯡ ꯑꯃ ꯑꯩꯈꯣꯏꯗ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯇꯧꯔꯤꯁꯤꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯗꯥ ꯀꯨꯃꯥꯔꯖꯤꯠ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯇꯦꯝꯄꯔꯦꯔꯤ ꯁ꯭ꯇ꯭ꯔꯦꯠꯅꯤꯡꯅꯦꯕꯀꯣ ꯁꯤꯒꯤ ꯁꯝꯁꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯍꯥꯏꯗꯤ ꯂꯩꯗꯅ ꯅꯨꯃꯤꯠ ꯑꯃꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯑꯣꯏꯅ ꯇꯤꯡꯍꯟꯗꯣꯏꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤ ꯇꯨꯝꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗꯗꯤ ꯇꯨꯝꯊꯣꯛꯈ꯭ꯔꯒꯗꯤ ꯃꯥꯒꯤ ꯅꯦꯆꯔꯦꯜ ꯂꯨꯛꯁꯇꯣ ꯑꯃꯨꯛ ꯂꯥꯛꯇꯣꯏꯕ ꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯈꯣꯏꯔꯛꯑꯅꯤꯕꯀꯣ ꯑꯗꯨ ꯈꯣꯏꯔꯛꯑꯅꯤꯕ ꯑꯃꯨꯛ ꯑꯣꯏꯇꯥꯔꯗꯤ ꯑꯗꯣ ꯍꯧꯖꯤꯛ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯁꯝꯗꯤ ꯁꯣꯛꯇꯣꯏꯅꯤꯗꯅꯀꯣ ꯁꯣꯛꯇꯣꯏꯅꯤ ꯁꯤꯒꯤꯁꯦ ꯍꯥꯏꯕꯗꯤ ꯍꯤꯠ ꯊꯥꯖꯟꯗꯣꯏꯅꯤꯅ ꯁꯝꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯦꯜꯁꯤꯡꯁꯦ ꯄꯨꯔꯥ ꯃꯥꯡꯗꯣꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯝꯁꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯃꯈꯜ ꯃꯈꯜ ꯇꯤꯞꯁ ꯃꯌꯥꯝ ꯂꯩꯔꯗꯅ ꯁꯝ ꯐꯒꯠꯍꯟꯅꯕꯀꯣ ꯑꯗꯩ ꯀꯦꯔꯥꯇꯤꯟ ꯇꯧꯕ ꯑꯗꯩ ꯁꯝ ꯄꯔꯃꯅꯦꯟ ꯇꯧꯕ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯣ ꯀꯩ ꯍꯥꯏꯗꯤ ꯁꯝꯗꯣ ꯍꯦꯟꯅ ꯁꯣꯛꯇꯕ ꯌꯥꯕꯗ ꯑꯗꯨꯝ ꯐꯖꯍꯟꯕ ꯌꯥꯕ ꯀꯩ ꯂꯩꯒꯦ ꯍꯥꯏꯐꯦꯠ ꯍꯣꯏ ꯁꯤꯒꯤꯁꯦ ꯃꯥ ꯍꯧꯖꯤꯛꯀꯤ ꯇꯧꯗꯣꯏꯁꯦ ꯇꯉꯥꯏ ꯐꯗꯕꯒꯤ ꯊꯕꯛꯀꯤ ꯑꯣꯀꯦꯖꯟꯒꯤ ꯉꯥꯛꯇꯪꯒꯤ ꯂꯩꯕꯒꯤ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯖꯦꯁ ꯇꯧꯅꯤꯡꯕꯗꯤ ꯁꯝꯁꯤ ꯀꯦꯔꯥꯇꯤꯟ ꯁ꯭ꯃꯨꯅꯤꯡ ꯇꯧꯕꯤꯕ ꯁꯝꯁꯨ ꯁꯣꯛꯑꯒꯗꯤ ꯀꯦꯔꯥꯇꯤꯟ ꯁ꯭ꯃꯨꯅꯤꯡ ꯇꯧꯕꯤꯒꯅꯤ ꯅꯠꯇ꯭ꯔꯒ ꯔꯤꯕꯣꯟꯗꯤꯡ ꯑꯅꯤꯁꯦ ꯁꯝ ꯁꯣꯛꯄꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯊꯤꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯗꯣꯏꯕ ꯁꯝꯁꯤ ꯅꯦꯆꯔꯦꯜꯂꯤ ꯇꯤꯡꯉꯒꯁꯨ ꯂꯩꯒꯅꯤ ꯑꯗꯨꯒ ꯁꯝꯗꯨꯁꯨ ꯐꯖꯗꯣꯏꯕ ꯑꯗꯨꯒ ꯁꯤꯒꯤ ꯍꯤꯠ ꯊꯥꯖꯟꯕꯁꯤꯗꯤ ꯁꯝꯁꯦ ꯑꯗꯨꯝ ꯁꯣꯛꯇꯣꯔꯕꯅꯦꯕ ꯑꯗꯨꯝ ꯃꯁꯥꯒꯤ ꯑꯗꯨꯝ ꯍꯤꯠꯁꯦ ꯑꯗꯨꯝ ꯄꯨꯔꯥ ꯀꯩꯅꯣ ꯑꯣꯏꯗꯣꯔꯕꯅꯤꯅ ꯐꯖꯕꯗꯤ ꯐꯖꯈꯤꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯀꯨꯏꯅ ꯆꯠꯂꯣꯏꯗꯣꯏꯅꯦꯕ ꯑꯗꯨ ꯁꯝ ꯀꯂꯔꯒꯨꯝꯕ ꯇꯧꯔ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯇꯦꯝꯄꯔꯔꯤ ꯑꯣꯏꯅ ꯑꯗꯨꯝ ꯄꯔꯃꯅꯦꯟ ꯇꯧꯕ ꯅꯠꯇꯕ ꯑꯗꯨꯝ ꯇꯤꯡꯍꯟꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯁꯝꯁꯦ ꯍꯥꯏꯗꯤ ꯀꯂꯔ ꯇꯧꯈꯤꯕ ꯃꯄꯥꯁꯦ ꯁꯣꯛꯑꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯣꯛꯑꯦ ꯀꯂꯔ ꯇꯧꯕꯒꯗꯤ ꯀꯂꯔ ꯇꯧꯕꯗꯨꯁꯨ ꯀꯦꯃꯤꯀꯦꯜꯅꯤ ꯍꯤꯗꯥꯛꯁꯦ ꯃꯥꯒꯤ ꯍꯦꯌꯔꯁꯤꯗ ꯄꯤꯗꯣꯏꯁꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯁꯝ ꯇꯤꯡꯕꯁꯤꯁꯨ ꯍꯤꯗꯥꯛꯅꯤ ꯀꯦꯃꯤꯀꯦꯜꯁꯤꯡꯗꯣ ꯑꯅꯤꯗꯣ ꯊꯥꯖꯤꯜꯂꯒꯗꯤ ꯁꯝꯒꯤ ꯁꯦꯜꯁꯤꯡꯁꯦ ꯄꯨꯔꯥ ꯗꯦꯃꯦꯖ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯁꯝꯁꯤꯁꯨ ꯑꯩꯈꯣꯏ ꯁꯣꯛꯍꯣꯜꯂꯤꯕꯅꯦꯕ ꯃꯥꯁꯨ ꯑꯦꯁ ꯑ ꯀꯥꯏꯟꯁ ꯑꯣꯐ ꯀꯩꯅꯣꯅꯤꯅ ꯑꯗꯨꯅ ꯁꯝꯁꯦ ꯑꯩꯈꯣꯏꯅꯅꯦ ꯐꯖꯅ ꯀꯦꯌꯔ ꯇꯧꯕꯤꯒꯗꯕꯅꯦꯕ ꯁꯝꯁꯤꯅ ꯃꯤꯒꯤ ꯕ꯭ꯌꯨꯇꯤ ꯂꯨꯛꯁ ꯑꯃ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯉꯝꯃꯤꯕꯅꯦꯕ ꯑꯗꯣ ꯁꯝꯁꯦ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯃꯇꯣꯟꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯃꯣꯟꯊꯣꯛꯄꯤꯌꯣ ꯈꯣꯠꯂꯣꯅ ꯍꯥꯏꯀꯣ ꯍꯥꯏꯕꯗꯤ ꯁꯝꯁꯦ ꯃꯣꯟꯊꯣꯛꯇ꯭ꯔ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯁꯝꯗꯣ ꯁꯣꯔ ꯍꯣꯟꯕ ꯉꯝꯃꯛꯇꯗꯅ ꯃꯇꯣꯟꯁꯦ ꯄꯣꯛꯈꯥꯏꯔꯛꯑꯀꯥꯟꯗ ꯍꯥꯏꯗꯤ ꯁꯝ ꯀꯦꯜꯍꯜꯂꯦ ꯈꯣꯠꯂꯦꯅ ꯍꯥꯏꯀꯣ ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯗꯤ ꯈꯪꯗꯕꯁꯤꯡꯗꯀꯣ ꯍꯥꯏꯗꯤ ꯁꯝꯁꯦ ꯀꯛꯊꯠꯈ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯁꯝꯁꯦ ꯑꯗꯨꯝ ꯑꯩ ꯁꯤ ꯃꯄꯥꯁꯤ ꯌꯧꯗ꯭ꯔꯤꯒꯩꯗꯤ ꯑꯗꯨꯝ ꯁꯪꯉꯗꯣꯏꯅꯤ ꯁꯤ ꯌꯧꯔꯀꯥꯟꯗ ꯁꯦꯝꯗꯣꯏꯅꯤ ꯑꯗꯨꯝ ꯇꯧ ꯂꯩꯉꯩꯗ ꯁꯝꯁꯦ ꯀꯦꯜꯂꯦꯅ ꯇꯧꯅꯕ ꯌꯥꯎꯋꯤꯗꯅ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯅꯝꯕꯅ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯁꯝꯁꯦ ꯂꯣꯏ ꯀꯦꯟꯅꯩꯌꯦ ꯍꯤꯗꯥꯛ ꯐꯅ ꯌꯨꯁ ꯇꯧꯔꯒꯁꯨ ꯁꯝꯁꯦ ꯑꯗꯨꯝ ꯀꯦꯟꯕꯗꯤ ꯂꯦꯞꯄ ꯂꯩꯇꯦ ꯑꯗꯨ ꯗꯥ ꯀꯨꯃꯥꯔꯖꯤꯠ ꯃꯈꯥ ꯇꯥꯅ ꯈꯪꯖꯅꯤꯡꯉꯤꯁꯤꯅꯀꯣ ꯁꯝꯁꯦ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯝ ꯀꯦꯟꯕ ꯈꯣꯠꯄ ꯑꯗꯒꯤꯗꯤ ꯃꯇꯣꯟ ꯄꯣꯛꯈꯥꯏꯕ ꯈꯣꯠꯄ ꯑꯗꯨꯝ ꯃꯤꯁꯤꯡꯁꯦ ꯑꯅꯝꯕꯅ ꯂꯣꯏꯅꯃꯛ ꯑꯣꯏꯅ ꯇꯧꯅꯔꯦꯕꯀꯣ ꯑꯍꯜ ꯑꯣꯏꯔꯁꯨ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯑꯗꯩ ꯄꯣꯛꯀꯁꯦ ꯌꯥꯝ ꯉꯟꯇꯥꯅ ꯍꯧꯕ ꯂꯩꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯀꯩ ꯍꯥꯏꯅꯤ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯃꯣꯏꯗ ꯍꯥꯏꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯅꯕ ꯍꯥꯏꯗꯤ ꯁꯝ ꯀꯦꯟꯗꯅ ꯈꯤꯇꯪ ꯀꯤꯌꯔ ꯈꯔ ꯍꯥꯏꯕꯤꯌꯨꯅꯦ ꯁꯤꯒꯤ ꯇꯤꯞꯁ ꯍꯥꯏꯔꯒꯗꯤ ꯁꯝ ꯀꯦꯟꯗꯅꯕ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯍꯟ ꯈꯥꯏꯗꯅ ꯁꯝꯁꯦ ꯂꯣꯏꯅ ꯀꯦꯜꯂꯦ ꯍꯥꯏꯗꯤ ꯁꯤꯖꯤꯟꯅꯔꯤꯕ ꯁꯦꯝꯄꯨ ꯀꯟꯗꯤꯁꯅꯔ ꯃꯥꯛꯁ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏꯅꯗꯤ ꯐꯅꯕꯅꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯁꯤꯖꯤꯟꯅꯩ ꯀꯝꯄꯅꯤ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯃꯈꯜ ꯀꯝꯄꯅꯤꯒꯤ ꯑꯗꯨꯕꯨ ꯁꯝꯄꯨꯁꯦ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯒꯁꯨ ꯑꯩ ꯏꯁꯥꯒꯤ ꯆꯥꯅꯕ ꯑꯃ ꯐꯖꯅ ꯁꯤꯖꯤꯟꯅꯕꯤꯕ ꯑꯇꯣꯞꯄ ꯆꯦꯟꯖ ꯇꯧꯕꯤꯗꯕ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯅ ꯁꯤꯖꯤꯟꯅꯔꯝꯕ ꯊꯥꯏꯅꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯏꯕꯣꯛꯁꯤꯡꯁꯤꯒꯤ ꯖꯦꯅꯦꯔꯦꯁꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯍꯤꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜꯒꯤ ꯀꯩꯅꯣ ꯃꯅꯥ ꯃꯁꯤꯡꯅ ꯁꯦꯝꯕꯅꯤꯅ ꯃꯁꯤꯁꯦ ꯁꯝ ꯌꯥꯝ ꯐꯍꯜꯂꯦꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯤꯖꯤꯟꯅꯕꯤꯒꯗꯕꯅꯦꯕ ꯁꯤꯁꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯝꯁꯦ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯀꯅꯤ ꯑꯗꯨꯒ ꯍꯞꯇꯥ ꯑꯃꯗ ꯑꯣꯔ ꯊꯥ ꯑꯃꯗ ꯑꯃꯨꯛ ꯁꯝꯁꯤꯁꯨ ꯃꯇꯣꯟꯁꯦ ꯈꯔ ꯇ꯭ꯔꯤꯝ ꯇꯧꯕꯤꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯣ ꯍꯣꯟꯕꯒꯤ ꯍꯥꯏꯗꯤ ꯇꯟꯖꯥꯗꯣ ꯄꯤꯕꯤꯕ ꯁꯝꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯁꯝꯁꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯒꯅꯤꯗ ꯍꯞꯇꯥ ꯑꯃꯗ ꯊꯥ ꯑꯃꯗ ꯑꯣꯏꯜ ꯃꯁꯥꯖ ꯐꯖꯅ ꯇꯧꯕꯤꯕ ꯑꯗꯨꯗꯒꯤ ꯁ꯭ꯄꯥ ꯐꯖꯅ ꯇꯧꯕꯤꯕ ꯃꯗꯨ ꯃꯇꯝꯗꯨꯗ ꯈꯔꯗꯤ ꯐꯒꯅꯤꯅ ꯑꯩꯒꯤ ꯊꯥꯖꯕ ꯂꯩꯖꯩ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯁ꯭ꯄꯥ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯝ ꯄꯔꯃꯅꯦꯟ ꯀꯩ ꯑꯗꯒꯤ ꯀꯟꯗꯤꯁꯅꯔ ꯍꯥꯏꯕꯗꯤ ꯀꯩꯝ ꯁꯤꯖꯤꯟꯅꯔꯝꯗꯦ ꯆꯤꯡꯍꯤ ꯈꯛꯇꯪꯅ ꯁꯤꯖꯤꯟꯅꯔꯒ ꯁꯝꯁꯦ ꯐꯖꯅ ꯂꯩꯍꯜꯂꯝꯃꯤꯅꯦꯕꯀꯣ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯑꯅꯝꯕꯅ ꯍꯥꯏꯗꯤ ꯈꯤꯇꯪ
ꯑꯍꯟꯁꯤꯡꯁꯦ ꯍꯥꯏꯗꯤ ꯄꯣꯛ ꯁꯨꯡꯍꯧ ꯍꯧꯗꯅ ꯃꯁꯝ ꯃꯨꯁꯤꯟ ꯃꯨꯔ ꯂꯩꯕꯁꯨ ꯌꯥꯎꯔꯤꯕꯀꯣ ꯌꯥꯎꯔꯤ. ꯆꯤꯡꯍꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯗ ꯀꯥꯟꯅꯩꯀꯣ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯤ ꯈꯤꯇꯪ ꯖꯟꯖꯥ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯃꯤꯁꯤꯡꯁꯦ ꯑꯅꯝꯕꯅ ꯑꯗꯨꯒ ꯊꯥꯏꯅꯒꯤ ꯄꯣꯠꯅꯤꯅ ꯈꯤꯇꯪ ꯁꯤꯖꯤꯟꯅꯅꯤꯡꯕꯒꯤ ꯄꯣꯠꯁꯦ ꯈꯤꯇꯪ ꯋꯥꯠꯂꯦꯕꯀꯣ ꯇꯥ ꯀꯨꯃꯥꯔꯖꯤꯠꯅ ꯍꯥꯏꯔꯤꯁꯤꯗꯒꯤꯁꯨ ꯃꯣꯏ ꯁꯤꯖꯤꯟꯅꯅꯤꯡꯕꯒꯤ ꯆꯥꯡꯁꯦ ꯋꯥꯡꯈꯠꯂꯛꯀꯗꯧꯕ ꯑꯗꯣ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯁꯤꯖꯤꯟꯅꯍꯟꯅꯤꯡꯉꯤ ꯊꯥꯏꯅꯒꯤ ꯆꯤꯡꯍꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯅꯦꯅ ꯈꯟꯖꯩ ꯍꯥꯏꯗꯤ ꯅꯦꯆꯔꯦꯜꯒꯤ ꯑꯣꯏꯕ ꯚꯤꯖꯤꯇꯦꯕꯜꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯨꯅ ꯁꯦꯝꯗꯣꯏꯅꯤꯅ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯧꯖꯤꯛꯀꯤ ꯀꯦꯃꯤꯀꯦꯜꯁꯤꯡꯁꯤꯅ ꯀꯣꯛꯇ ꯊꯥꯖꯤꯜꯂꯛꯑꯒꯗꯤ ꯁꯦꯝꯄꯨ ꯑꯣꯔ ꯄꯣꯠꯊꯣꯛ ꯃꯌꯥꯝꯁꯤꯗꯤ ꯀꯩꯁꯨ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕꯗꯤ ꯑꯣꯏꯗꯦꯕ ꯃꯗꯨꯅ ꯄꯣꯛ ꯂꯨꯄꯧ ꯊꯥꯡꯕ ꯍꯦꯟꯒꯠꯂꯛꯏ ꯄꯣꯛ ꯍꯧꯕ ꯍꯦꯟꯒꯠꯂꯛꯏ ꯁꯝ ꯀꯦꯟꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯏꯁꯦ ꯁꯤꯁꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯅ ꯈꯪꯖꯅꯤꯡꯉꯤꯁꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯆꯤꯡꯍꯤꯁꯦ ꯑꯩꯈꯣꯏꯅ ꯆꯤꯡꯍꯤꯁꯦ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗꯅꯦ ꯍꯥꯏꯗꯤ ꯃꯥꯗꯣ ꯂꯨꯄꯧ ꯊꯥꯡꯉꯦ ꯈꯣꯠꯂꯦ ꯀ ꯍꯥꯏꯕꯁꯨ ꯌꯥꯎꯅꯩꯌꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯇꯁꯦꯡꯅꯃꯛꯀꯤ ꯆꯤꯡꯍꯤꯗꯣ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯍꯥꯏꯗꯤ ꯁꯤꯖꯤꯟꯅꯒꯗꯕ ꯃꯑꯣꯡꯁꯦ ꯁꯣꯏꯕꯒꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯅ ꯆꯤꯡꯍꯤ ꯂꯨꯖꯕ ꯃꯇꯝꯗ ꯂꯨꯄꯧ ꯊꯥꯡꯉꯦ ꯆꯥꯟꯅꯗꯕ ꯂꯩ ꯑꯗꯣ ꯊꯥꯏꯅꯗꯤ ꯆꯥꯟꯅꯗꯕꯁꯤ ꯂꯩꯔꯝꯗꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯆꯤꯡꯍꯤꯁꯦ ꯂꯨꯖꯔꯔꯣꯏꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯁꯝꯁꯦ ꯑꯗꯨ ꯀꯤꯌꯔꯗꯤ ꯂꯧꯖꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯀꯩ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯁꯤ ꯇꯧꯔꯒ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯁꯝꯁꯦ ꯐꯍꯟꯕ ꯌꯥꯏ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯀꯦꯔꯥꯇꯤꯟ ꯇꯧꯕ ꯈꯣꯠꯄ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯍꯦꯟꯅ ꯑꯥꯏꯗꯤꯌꯥ ꯂꯩꯅꯕ ꯅꯪꯒꯤ ꯁꯝꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯐꯩ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯇꯧ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯐꯅꯤ ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯝ ꯍꯥꯏꯗꯤ ꯄꯔꯃꯅꯦꯟ ꯇꯧꯕ ꯑꯗꯒꯤ ꯀꯦꯔꯥꯇꯤꯟ ꯇꯧꯕ ꯀ ꯍꯥꯏꯕꯁꯦ ꯃꯤ ꯈꯔꯅꯤ ꯈꯪꯗꯦꯕꯀꯣ ꯑꯗꯩ ꯁꯝ ꯀꯛꯅꯤꯡꯗꯕ ꯃꯤꯁꯨ ꯌꯥꯎꯔꯤꯕ ꯑꯗꯨꯝ ꯁꯥꯡꯍꯟꯒꯦ ꯀꯣꯟꯅ ꯀꯩꯅꯣ ꯇꯧꯒꯦ ꯀꯥꯏꯅꯒꯀꯣ ꯑꯗꯣ ꯃꯣꯏꯗ ꯈꯤꯇꯪ ꯈꯪꯗꯕ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯑꯗꯨꯅꯤ ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯄꯟꯖꯔꯤꯗꯨꯅꯤ ꯁꯝꯄꯨ ꯑꯩꯈꯣꯏꯒꯤ ꯆꯤꯡꯍꯤ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯕꯣꯛ ꯏꯕꯣꯛꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯣ ꯐꯖꯅ ꯍꯪꯉꯒ ꯃꯥꯒꯤ ꯃꯆꯜꯁꯤꯡꯗꯣ ꯐꯖꯅ ꯁꯨꯔꯒ ꯐꯖꯅ ꯁꯤꯖꯤꯟꯅꯔꯒꯗꯤ ꯑꯗꯨꯝ ꯐꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯃ ꯌꯥꯔꯦ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯠꯅꯔꯛꯏꯕ ꯍꯧꯖꯤꯛꯀꯤ ꯁꯣꯁꯥꯏꯇꯤ ꯍꯧꯖꯤꯛꯀꯤ ꯆꯠꯅꯔꯛꯄ ꯍꯥꯏꯁꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯅꯤ ꯁꯦꯝꯄꯨꯗꯣ ꯃꯥꯅ ꯁꯤꯖꯤꯟꯅꯕ ꯁꯦꯝꯄꯨꯗꯨꯃ ꯀꯝꯄꯅꯤꯗꯨꯃ ꯃꯁꯛ ꯈꯪꯅ ꯐꯖꯅ ꯁꯤꯖꯤꯟꯅꯕꯤꯕ ꯑꯗꯨꯒ ꯍꯞꯇꯥ ꯑꯃꯗ ꯑꯣꯔ ꯊꯥ ꯑꯃꯗ ꯑꯣꯏꯜ ꯃꯁꯥꯖꯁꯦ ꯃꯈꯣꯡ ꯌꯧꯅ ꯐꯖꯅꯅꯦ ꯃꯁꯥꯖ ꯇꯧꯕꯤꯕ ꯁꯝꯁꯦ ꯐꯖꯅ ꯇꯧꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯥ ꯑꯃꯗ ꯑꯃꯨꯛ ꯁ꯭ꯄꯥꯁꯨ ꯇꯧꯕꯤꯕ ꯁꯝꯗꯨꯒꯤ ꯃꯥꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯝꯁꯦ ꯂꯨꯄꯧ ꯊꯥꯡꯕꯒꯤꯔꯥ ꯁꯝ ꯀꯦꯟꯕꯒꯤꯔꯥ ꯑꯣꯔ ꯁꯝꯗꯨꯒꯤ ꯃꯥꯒꯤ ꯇꯧꯒꯗꯕ ꯄꯣꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯖꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯁꯝ ꯀꯦꯟꯕꯒꯤ ꯑꯣꯏꯔꯣ ꯁ꯭ꯄꯥꯗꯁꯨ ꯂꯩ ꯃꯈꯜ ꯃꯈꯜ ꯂꯩꯌꯦꯕ ꯁꯝ ꯀꯦꯟꯕꯒꯤꯁꯨ ꯂꯩ ꯂꯨꯄꯧ ꯊꯥꯡꯕꯒꯤꯁꯨ ꯂꯩ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯌꯨꯁ ꯐꯖꯅ ꯇꯧꯕꯤꯕ ꯑꯗꯨꯅꯤ ꯍꯥꯏꯖꯒꯅꯤꯡꯕꯕꯨ ꯃꯌꯥꯝꯗ ꯄꯤꯖꯒꯗꯕ ꯇꯤꯞꯁꯦ ꯑꯗꯨꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯕꯤꯀꯥꯁꯅ ꯍꯧꯖꯤꯛ ꯁꯝ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯆꯠꯄꯤꯔꯤꯁꯦꯀꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯂꯤ ꯑꯗꯨꯒ ꯄꯨꯡ ꯀꯌꯥꯃꯨꯛ ꯀꯃꯥꯏꯅ ꯆꯪꯒꯦ ꯁꯤ ꯇꯧꯕ ꯃꯇꯝꯗ ꯁꯤ ꯇꯧꯕ ꯃꯇꯝꯁꯦ ꯁꯝꯒꯤ ꯃꯈꯥꯗꯤ ꯄꯣꯜꯂꯦꯕ ꯃꯥꯒꯤ ꯁꯝ ꯌꯥꯝꯕ ꯌꯥꯝꯗꯕꯒꯤ ꯑꯗꯨ ꯆꯪꯕꯒꯤ ꯃꯇꯝꯁꯤ ꯆꯥꯎꯔꯥꯛꯅ ꯆꯪꯕꯒꯤ ꯃꯇꯝꯁꯦ ꯄꯨꯡꯈꯥꯏ ꯑꯃ ꯍꯥꯞ ꯑꯋꯥꯔ ꯑꯃ ꯑꯗꯨꯃꯥꯏꯅ ꯆꯪꯉꯦ ꯑꯗꯣ ꯁꯝꯁꯦ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯄꯠ ꯊꯨꯅ ꯑꯃꯨꯛꯇꯪꯒ ꯆꯤꯡꯕꯗ ꯇꯤꯡꯕꯒ ꯂꯩ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯈꯣꯏꯖꯜꯂꯒ ꯂꯩꯕꯒ ꯌꯥꯎꯋꯤꯀꯣ ꯇꯤꯡꯕ ꯍꯥꯏꯁꯦ ꯁꯝꯒꯤ ꯃꯣꯏ ꯁꯝꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦꯕ ꯁꯝꯗꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯆ꯭ꯋꯥꯏ ꯆ꯭ꯋꯥꯏ ꯇꯥꯕꯤꯕ ꯑꯣꯏꯔꯗꯤ ꯇꯤꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯆ꯭ꯋꯥꯏ ꯆ꯭ꯋꯥꯏ ꯇꯤꯡꯉꯦꯕ ꯑꯗꯨꯒ ꯌꯥꯝ ꯈꯣꯏꯕ ꯌꯥꯎꯋꯦꯕ ꯄꯧꯔꯒ ꯈꯣꯏꯕꯗꯣ ꯑꯗꯨꯗꯨꯅ ꯑꯃꯨꯛꯇꯪ ꯑꯍꯨꯝꯂꯛ ꯃꯔꯤꯔꯛ ꯆꯤꯡꯉꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯤꯡꯉꯛꯄ ꯁꯤꯒꯤ ꯁꯝꯁꯤꯁꯨ ꯑꯈꯣꯏꯕ ꯁꯝꯅꯦꯕ ꯆꯠꯄꯗ ꯋꯥꯏꯑꯦꯕ ꯃꯇꯝꯁꯨ ꯆꯪꯉꯦꯕ ꯁꯤꯒꯤ ꯁꯝꯁꯦ ꯃꯥꯒꯤ ꯁꯝꯁꯤꯁꯨ ꯁꯣꯛꯑꯦꯕ ꯌꯥꯝ ꯊꯤꯅ ꯗꯦꯃꯦꯖ ꯑꯣꯏꯔꯦꯕ ꯍꯥꯏꯕꯗꯤ ꯀꯂꯔꯁꯨ ꯂꯩꯔꯦ ꯁꯤꯗ ꯃꯁꯥꯒꯤ ꯑꯗꯨꯗꯨꯅ ꯀꯂꯔꯗꯣ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯁꯟꯕꯩꯅꯦꯕ ꯁꯝ ꯁꯣꯛꯏꯁꯦ ꯄꯨꯔꯥ ꯆꯨꯖꯥꯛꯀꯤ ꯃꯁꯝ ꯑꯗꯨ ꯇꯥꯏꯞꯇ ꯑꯣꯏꯇꯥꯔꯗꯤ ꯇꯧꯔꯤꯁꯦ ꯉꯁꯥꯏ ꯗꯥ ꯀꯨꯃꯥꯔꯖꯤꯠꯅ ꯍꯥꯏꯕꯤꯈꯤꯕ ꯀꯦꯔꯥꯇꯤꯟ ꯇꯧꯕ ꯑꯗꯣ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯇꯧꯍꯟꯅꯤꯡꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯉꯥꯏ ꯐꯗꯕꯒꯤ ꯊꯕꯛ ꯈꯔ ꯂꯩꯕꯒꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯐꯖꯅꯤꯡꯕꯒꯤ ꯇꯧꯕꯅꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯁꯤꯁꯦ ꯐꯖꯅ ꯀꯦꯔꯥꯇꯤꯟ ꯁ꯭ꯃꯨꯅꯤꯡ ꯇꯧꯕꯤꯕ ꯁ꯭ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯤꯕ ꯔꯤꯕꯣꯟꯗꯤꯡ ꯇꯧꯕꯤꯕ ꯃꯗꯨ ꯃꯇꯝꯗꯨꯗ ꯁꯝꯒꯤ ꯃꯄꯥꯡꯒꯜꯁꯨ ꯀꯟꯈꯠꯄ ꯍꯦꯟꯒꯅꯤ ꯁꯝ ꯐꯕꯁꯨ ꯍꯦꯟꯒꯅꯤ ꯁꯝ ꯀꯦꯟꯕꯁꯨ ꯐꯖꯕꯁꯨ ꯍꯦꯟꯒꯅꯤ ꯁꯝ ꯀꯦꯟꯕꯁꯨ ꯈꯔ ꯍꯟꯊꯔꯛꯀꯅꯤ ꯑꯁꯤꯒꯤ ꯇꯤꯞꯁꯤꯅꯦ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯈꯪꯗꯕ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯈꯪꯖꯤꯜꯂꯝꯃꯅꯤ ꯍꯥꯏꯗꯤ ꯁꯝꯁꯦ ꯐꯗꯤ ꯐꯖꯅꯤꯡꯉꯒ ꯀꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯗꯣꯏꯅꯣ ꯀ ꯍꯥꯏꯅ ꯈꯪꯗꯕ ꯂꯩꯗꯅꯀꯣ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯍꯤꯠ ꯊꯥꯖꯟꯕ ꯍꯥꯏꯁꯦ ꯁꯝꯁꯤꯁꯨ ꯁꯤꯁꯨ ꯁꯦꯜ ꯑꯃꯅꯤ ꯍꯤꯡꯉꯤꯕ ꯖꯤꯕ ꯑꯃ ꯑꯣꯏꯗꯣꯏꯅꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗꯀꯣ ꯁꯤꯁꯨ ꯁꯥꯡꯒꯠꯂꯛꯄ ꯅꯥꯏꯔꯤꯅꯤ ꯑꯗꯨꯅ ꯁꯨꯝ ꯍꯤꯠꯇꯣ ꯊꯥꯖꯜꯂꯒꯗꯤ ꯑꯁꯥꯕꯁꯤꯅ ꯁꯨꯝ ꯆꯞꯇꯣꯏꯅꯤꯅ ꯁꯝꯗꯗꯤ ꯁꯣꯛꯂꯛꯏꯅꯦꯕ ꯁꯦꯡꯅ ꯑꯗꯨꯗꯨꯅ ꯁꯝꯁꯦ ꯑꯩꯅ ꯌꯥꯔꯤꯈꯩ ꯁꯤ ꯇꯣꯏꯅ ꯇꯧꯕꯤꯗꯕ ꯑꯃꯨꯛꯇꯪꯈꯛ ꯆꯍꯤ ꯑꯃ ꯆꯠꯄ ꯊꯥ 3 ꯆꯠꯄ ꯁ꯭ꯇ꯭ꯔꯦꯅꯤꯡ ꯁ꯭ꯃꯨꯅꯤꯡꯗꯣ ꯇꯧꯕꯤꯌꯣ ꯍꯥꯏꯖꯅꯤꯡꯉꯦ ꯃꯌꯥꯝꯗ ꯑꯩꯅ ꯑꯗꯨ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯄꯩꯁꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯦꯔꯥꯇꯤꯟ ꯁ꯭ꯃꯨꯅꯤꯡꯁꯦ ꯃꯥꯁꯦ ꯄꯩꯁꯥꯁꯦ ꯈꯔ ꯆꯥꯎꯋꯦ ꯄ꯭ꯔꯗꯛꯁꯨ ꯁ꯭ꯀꯣꯐꯅ ꯇꯧꯗꯣꯏꯅꯤ 4,000ꯗꯒꯤ ꯁ꯭ꯇꯥꯔꯇꯤꯡ ꯍꯧꯋꯤ ꯑꯗꯨꯒ ꯁ꯭ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯁꯤꯅ ꯈꯔ ꯑꯃꯨꯛ ꯍꯣꯡꯉꯦ ꯄꯔꯃꯅꯦꯟ ꯇꯧꯕꯗ ꯄꯔꯃꯅꯦꯟ ꯇꯧꯕꯗ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯗꯤ ꯋꯥꯔꯗꯇꯗꯤ ꯄꯔꯃꯅꯦꯟ ꯍꯥꯏꯗ꯭ꯔꯦꯕꯀꯣ ꯁ꯭ꯇ꯭ꯔꯦꯅꯤꯡ
adidagi keratin straightening rebonding smoothing hana adamaina laiba permanent di oidini permanent oina tungduba permanent haisina pura kano oidini si permanent haiga some months kharagi neba haidi samdu sangalakpa naiduni na ko nairiba mai makhong hogolapa sartudi khoidini aduduni da adui taradi hayeng ai kanom khangjining isna ko maningda lehogiba potudi adum tinga lerni tra hogolaktui potudi khoidoine ba adui taradi tawo matamda mamang dudang toraga maningdi tawdrasu yara tawdrasu yara 6 months lerega mai matondu trim tawbirani mai nakangni ba mai gi level du da adu hogoliba makhongdu amune koina hidak tuna tasaf tawbiraga makhongdu imbiba adui aina khangjining isna ko haidi nga sai auto 4000 dei howe have neba ko adui tari sangi ba adi hidak tugi matung ina na 4000 hai se 4000 makti fix oide ba starting point ne ba magi samsigi leng amadi growth gi matung ina sang ba samya amadi matung ina 5000 sang pa yai 6000 sang pa yai adudi nungdam nai di ba magi pesa ji adui taradi samdo haidi yamna sangdringai da kitang tena tingalapa matam du da mana ta horage na khalase ba ko adui taradi nga sai starting to 4000 dei howe amni 4000 adum lodoira adudi khara tara ani magi poto yam sangdramni na ko sangdramni na aduni haidi mayamna tongning taraga su pesa yamakpani na kening taraga su hujikti lairiba ga nosina ko ado mayamna tawgi haraga aigi studio se khata taw bio habagi wana sada bida atopam hamda taw aigi samse yenga ai samse phaning adi samju bu phajana la hening adi hida apha phajana sizina hanba mapang khangna ko masa khangba hida se hojiti first copy jam to e duplicate am to e adi mapam hum gali de yom ba hum mayam duna aduna samgi chemical se makan tholak panina samda thajalak pa matam dadi sam kirmi sang hingali adigi lupo thang sang hingali pok khoba sang hingali duna product company masak khangba size oina sizina haningi agi motadi yam no ayam da ena suggest tawni muso duni mayam na sunga sidagi masi khangaga hadi kening be halani ai samak su hujik yam interest la yam tawning me ba hamra nahangadi samje sumain toraga paisa do haidi sidagi sumai lak to paisa lak pham do adu ne ba yengdara ke keninga ko adu dona emas kitang tabas na tawbana phado mali kaina khanba akoi exam tina reasonable oili na khanjai haidi products su scores of su dum worgi to foi ba product ni mayam na dum khangri rabani dum haidi kana tawbani na ko aduna sigi pot se akoi na season matam da su khangani samji gi soi phajana sam so ga samana lak pa se pura damage or ba se hosiki product ne use to gi matam da pura fajan ki basam sigi mai beauty look se aduga ne hojik sam se akoi na keratin ke tawdringai da sumaina chumne gi kemta hidak changdringai da ne akoi sam sidum chapidana suidana adu keratin toro matung da aiding asai ge treatment myam da toro matung da ne kai gumba akoi na sam do curly tawge hai taradi sam do adum aidi tingthorakadra aduga sokadra ga mai taw sopudi su oi haidi na hatang gi di khuira ga le ni dana khori po sam tumtho kan di kok to tumtho khra kan di du magi street ogi po o mai oi doine ba aduga haidi hujik chapi po se sam chok toine ba ko adunga sagi treatment tor matung da sam do chappa kan da ne adum soklakadra ga mai taw adu di treatment taw ga ba di so aroi ba ko aduna magi hida chemical do yawar ga legi doine ba aduna base aduna protect taw gi doine o hoi yam du di adu su limitation matam lai ko haidi hafta changba lai de changba lai adu duni adu sigi post da di aina hajari se samaina kya ta hanim di beauty looks de koi samgi kano se mapanga je am sonda halle ba chizina adeni mayam hajening bodu so samje chapke haraga di smoothing oina phajana to biba keratin smoothing to biba straightening to biba mayam da haje ba nupi gi di sam se khwai dagi samna leiteng ne hai man nupi magi sena habada nupi mazigi akhoi gi mioi ba nupi habasigi ko segi magi beauty looks de kaida ohengi haida samjina ne ba sam tielaga phajaba sam sanga phajaba ha sigi magi sam khokak lakak tu gi matung na magi looks tu gi matung ni yenga kala ka da magi phajaba hai bu oirak tu ne ba samje nupi se amna sam da depend tawi aduna akoi hujikan gi nupi sing se anambana haidi kwa gumba talab gumba dum sing na har bada ko paisa do talab saba hoi ma adu mayam hadai na tra ado kitang khaksel laga stay da thada bada habdi kishu yam bana te dana ko adu khoi de phajaningi poto haidi adum haidi phajarani pharani na tra adai paisa su yam ka na changarai hujik tau du se temporary ni haidi adum yam dra bada se adum chahum chani adumai ni leide leramani kya lo kya hoi do temporary se se akoi ni lomza bada temporary suppose 400 low to ne 400 low is ka mai ta buno ha bada samji yamakpani na matam sangi le su sangi ba adu duni duna kwai dagi fabadi hujiki treatment keratin to se phai ba ko keratin smoothing to biba aduna samju hena 1 year hena chatpani makhum khum hogla padu di khara khoi raktani ko adu ju khara tingi bu saruk tu na dum fazare le hen bani
ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯥ ꯀꯨꯃꯥꯔꯖꯤꯠꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝꯗꯁꯨ ꯍꯦꯟꯅ ꯏꯟꯇꯔꯦꯁ ꯑꯣꯏꯔ ꯍꯥꯏꯗꯤ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯝꯅꯤꯀꯣ ꯍꯥꯏꯗꯤ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯈꯪꯉꯝꯗꯣꯏꯅꯦꯕ ꯃꯌꯥꯝꯅ ꯁꯨꯝ ꯇꯧꯒꯦ ꯈꯜꯂꯝꯃꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕ ꯃꯦꯀꯞꯁꯦ ꯀꯦꯖꯨꯋꯦꯜ ꯃꯦꯀꯞꯅꯤ ꯃꯁꯤꯒꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯀꯤ ꯁ꯭ꯇꯥꯔꯇꯤꯡ ꯄꯣꯏꯟꯗꯤ ꯃꯥꯒꯤ ꯃꯃꯥꯏꯁꯦ ꯀ꯭ꯂꯤꯟꯖꯔ ꯍꯥꯟꯅ ꯇꯧꯗꯣꯏꯅꯤ ꯑꯗꯣ ꯑꯦꯅꯤ ꯃꯦꯀꯞ ꯇꯧꯕ ꯃꯇꯝꯗ ꯀ꯭ꯂꯤꯟꯖꯔꯗꯤ ꯑꯗꯨꯝ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯂꯣꯏ ꯇꯧꯊꯣꯛꯄꯤꯒꯗꯕꯅꯤꯀꯣ ꯍꯣꯏ ꯍꯥꯟꯅ ꯇꯧꯗꯣꯏꯅꯤ ꯃꯥꯏꯁꯤꯒꯤ ꯀ꯭ꯂꯤꯟꯖꯔ ꯇꯧꯕꯒꯤ ꯀꯥꯟꯅꯕ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯀ꯭ꯂꯤꯟꯖꯔ ꯇꯧꯕꯒꯤ ꯀꯥꯟꯅꯕ ꯍꯥꯏꯁꯦ ꯃꯥꯒꯤ ꯇꯨꯈꯣꯡ ꯇꯨꯍꯥꯎꯗ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯃꯥꯏꯁꯤꯗ ꯑꯃꯣꯠꯄ ꯎꯐꯨꯜ ꯂꯩꯐꯨꯜ ꯄꯛꯁꯜꯂꯝꯕ ꯑꯗꯨꯗ ꯊꯥꯎ ꯃꯔꯤꯛ ꯀꯩꯀꯥ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯥꯏ ꯃꯃꯥꯏꯗꯨ ꯄꯨꯔꯥ ꯀ꯭ꯂꯤꯟ ꯇꯧꯊꯣꯛꯇꯣꯏꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯠꯇꯕ ꯂꯣꯏꯅꯃꯛꯁꯨ ꯀꯣꯛꯑꯅꯤ ꯀꯣꯛꯑꯅꯤ ꯑꯗꯨꯒ ꯃꯦꯀꯞ ꯇꯧꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯅꯤ ꯅꯞꯄꯅꯤ ꯅꯨꯡꯉꯥꯏꯔꯅꯤ ꯍꯧꯖꯤꯛ ꯀ꯭ꯂꯤꯟꯖꯔ ꯇꯧꯕ ꯂꯣꯏꯔꯦ ꯃꯥꯏꯁꯦ ꯑꯅꯤꯁꯨꯕ ꯁ꯭ꯇꯦꯞꯁꯦ ꯃꯥꯒꯤ ꯃꯃꯥꯏꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯃꯔ ꯍꯥꯟꯅ ꯊꯥꯗꯣꯏꯅꯤ ꯐꯥꯎꯟꯗꯦꯁꯟ ꯊꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯕ꯭ꯔꯁꯁꯤꯡꯁꯦ ꯐꯖꯅ ꯑꯩꯈꯣꯏꯅ ꯇꯤꯁꯨꯅꯅꯤ ꯈꯪꯗꯦ ꯋꯦꯠ ꯇꯤꯁꯨꯅꯅꯤ ꯈꯪꯗꯦ ꯀ꯭ꯂꯤꯟꯖꯔꯅꯅꯤ ꯈꯪꯗꯦ ꯐꯖꯅ ꯆꯥꯝꯊꯣꯛꯄꯤꯒꯗꯕꯅꯤ ꯐꯖꯅ ꯇꯔꯨ ꯇꯅꯥꯟꯅ ꯃꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯅ ꯃꯥꯏꯁꯦ ꯀ꯭ꯂꯤꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯃꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯄꯥꯔꯠꯅꯤꯅ ꯁ꯭ꯀꯤꯟꯁꯦ ꯐꯖꯅ ꯑꯩꯈꯣꯏꯅ ꯀꯦꯌꯔ ꯂꯧꯒꯗꯕꯅꯤ ꯍꯧꯖꯤꯛ ꯃꯈꯥ ꯍꯧꯖꯤꯛ ꯃꯈꯥ ꯄ꯭ꯔꯥꯏꯃꯔ ꯇꯩꯖꯗꯣꯏꯅꯤ ꯑꯣꯀꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯦꯀꯞꯁꯦ ꯑꯩꯈꯣꯏ ꯀ꯭ꯂꯤꯟꯖꯤꯡ ꯇꯧꯔ ꯃꯇꯨꯡꯗꯀꯣ ꯇꯣꯅꯔ ꯀ꯭ꯂꯤꯟꯖꯤꯡ ꯇꯣꯅꯤꯡ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯅꯀꯣ ꯇꯣꯅꯔ ꯁꯤꯖꯤꯟꯅꯕꯁꯤ ꯍꯥꯏꯗꯤ ꯇꯣꯅꯔ ꯁꯤꯖꯤꯟꯅꯗ꯭ꯔꯁꯨ ꯌꯥꯔꯣꯏ ꯀꯃꯥꯏꯅ ꯇꯧꯋꯤ ꯇꯣꯅꯔ ꯁꯤꯖꯤꯟꯅꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯏ ꯄ꯭ꯔꯥꯏꯃꯔꯁꯤꯅ ꯑꯗꯨꯝ ꯄꯨꯂꯞ ꯃꯦꯟꯒꯗꯕꯅꯤ ꯇꯣꯅꯔ ꯁꯤꯖꯤꯟꯅꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩ ꯀꯥꯟꯅꯗꯕꯁꯨ ꯂꯩ ꯇꯣꯅꯔ ꯁꯤꯖꯤꯟꯅꯕꯒꯤ ꯀꯥꯟꯅꯕ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏ ꯃꯥꯏꯗ ꯑꯩꯈꯣꯏꯒꯤ ꯎꯔꯤꯡꯒꯨꯝꯕ ꯊꯨꯡꯉꯝꯃꯒꯁꯨ ꯑꯗꯨꯗꯒꯤ ꯃꯥꯏꯁꯤꯗ ꯐꯨꯔꯤ ꯐꯨꯔꯥꯡꯒꯨꯝꯕ ꯊꯨꯡꯉꯝꯃꯒꯁꯨ ꯈꯤꯇꯪꯈꯛ ꯃꯥꯒꯤ ꯄꯥꯔꯠꯇꯣ ꯀꯣꯚꯔ ꯇꯧꯅꯅꯕꯒꯤ ꯋꯥꯅꯤ ꯑꯣꯀꯦ ꯑꯗꯨ ꯄ꯭ꯔꯥꯏꯃꯔꯁꯤꯅ ꯂꯣꯏ ꯃꯍꯨꯠ ꯄ꯭ꯔꯥꯏꯃꯔꯁꯤꯅ ꯂꯣꯏ ꯀꯣꯚꯔ ꯇꯧꯈꯤꯗꯣꯏꯅꯤ ꯃꯥꯒꯤ ꯑꯍꯣ ꯑꯍꯣꯕ ꯑꯗꯨꯗꯒꯤ ꯎꯔꯤꯡ ꯊꯨꯡꯈꯤꯕꯒꯤ ꯎꯔꯤꯡ ꯃꯦꯠꯊꯣꯛꯈꯤꯕꯒꯤ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯁ꯭ꯀꯤꯟ ꯇꯨꯈꯣꯡ ꯇꯨꯍꯥꯎꯁꯦ ꯄꯣꯔꯁ ꯂꯩꯕꯒꯗꯣ ꯂꯣꯏꯅ ꯁꯤ ꯄ꯭ꯔꯥꯏꯃꯔꯁꯦ ꯂꯣꯏ ꯃꯦꯟꯈꯤꯗꯣꯏꯅꯤ ꯑꯗꯨꯒ ꯐꯥꯎꯟꯗꯦꯁꯟ ꯊꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥꯏꯗꯣ ꯁꯤꯠ ꯅꯥꯟꯅ ꯌꯥꯝ ꯊꯤꯅ ꯀ꯭ꯂꯤꯟ ꯑꯣꯏꯅ ꯐꯖꯅ ꯇꯥꯈꯤꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄ꯭ꯔꯥꯏꯃꯔ ꯁꯤꯖꯤꯟꯅꯔꯗꯤ ꯇꯣꯅꯔ ꯁꯤꯖꯤꯟꯅꯗ꯭ꯔꯁꯨ ꯌꯥꯔꯦꯕꯀꯣ ꯌꯥꯔꯦ ꯄ꯭ꯔꯥꯏꯃꯔꯁꯦ ꯑꯩꯈꯣꯏ ꯈꯨꯠꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯀꯣ ꯌꯥꯔꯤꯒꯩ ꯕ꯭ꯔꯁꯅ ꯐꯖꯅ ꯇꯔꯨ ꯇꯅꯥꯟꯅ ꯁꯤꯖꯤꯟꯅꯕꯤꯕꯅ ꯍꯦꯟꯅ ꯐꯒꯅꯤꯅ ꯈꯜꯂꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯗꯁꯨ ꯂꯩꯗꯅꯀꯣ ꯃꯁꯥ ꯅꯥꯟꯅ ꯑꯗꯨꯗꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥꯁꯨ ꯂꯣꯏꯅ ꯌꯧꯕ ꯉꯝꯃꯤꯗꯅꯀꯣ ꯑꯩꯈꯣꯏ ꯁꯨꯝ ꯀꯩꯅꯣ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗꯀꯣ ꯄꯦꯛꯀꯨꯝꯕ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯕ꯭ꯔꯁ ꯁꯤꯖꯤꯟꯅꯔꯒ ꯑꯇꯩꯗꯤ ꯈꯨꯠꯅ ꯑꯗꯨꯝ ꯇꯧꯁꯜꯂꯦꯕꯀꯣ ꯍꯣꯏ ꯕ꯭ꯔꯁꯅ ꯁꯤꯖꯤꯟꯅꯕꯅ ꯍꯦꯟꯅ ꯐꯩ ꯕ꯭ꯔꯁꯅ ꯍꯥꯏꯗꯤ ꯁꯤꯖꯤꯟꯅꯕꯅ ꯍꯦꯟꯅ ꯐꯩ ꯈꯨꯠꯁꯤꯗꯤ ꯀꯩꯀꯩ ꯄꯥꯏꯔꯨꯒꯦ ꯍꯥꯏꯕꯁꯨ ꯍꯣꯏ ꯍꯣꯏ ꯈꯪꯕ ꯉꯝꯗꯕꯅꯤꯅ ꯍꯥꯏꯖꯤꯅꯤꯛꯁꯨ ꯑꯣꯏꯗꯦꯗꯅ ꯑꯗꯩꯗꯤ ꯐꯖꯅ ꯕ꯭ꯔꯁ ꯍꯥꯏꯁꯤꯅ ꯐꯖꯅ ꯇꯔꯨ ꯇꯅꯥꯟꯅ ꯐꯖꯅ ꯌꯨꯁ ꯇꯧꯕꯤꯒꯗꯕꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯄ꯭ꯔꯥꯏꯃꯔ ꯇꯩꯕ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯐꯥꯎꯟꯗꯦꯁꯟꯒꯤ ꯐꯥꯎꯟꯗꯦꯁꯟ ꯁ꯭ꯇꯥꯔꯇꯤꯡ ꯊꯥꯕ ꯄꯣꯏꯟꯠ ꯌꯥꯔꯦ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨ ꯄ꯭ꯔꯥꯏꯃꯔ ꯇꯩꯔꯀꯥꯟꯗꯅꯦ ꯍꯥꯏꯕꯗꯤ ꯉꯥꯛꯇꯪ ꯁꯦꯀꯦꯟ ꯈꯔ ꯊꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯦꯀꯦꯟ ꯈꯔ ꯊꯝꯕ ꯍꯥꯏꯁꯦ ꯊꯝꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯑꯗꯨꯝ ꯃꯥꯒꯤ ꯉꯥꯛꯇꯪ ꯍꯣꯏ ꯃꯥꯒꯤ ꯆꯣꯠꯄ ꯈꯣꯠꯄ ꯆꯣꯠꯄꯗꯣ ꯇꯧꯕꯗꯣ ꯉꯥꯏꯍꯥꯛꯇꯪ ꯗ꯭ꯔꯥꯏ ꯃꯁꯥꯅ ꯑꯗꯨꯝ ꯑꯦꯕꯖꯣꯔꯕ ꯇꯧꯖꯈ꯭ꯔꯅꯤꯕ ꯁ꯭ꯀꯤꯟꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯇꯩꯕ ꯍꯦꯛ ꯂꯣꯏꯕꯒ ꯑꯗꯨꯝ ꯇꯩꯕ ꯑꯗꯨꯝ ꯌꯥꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯍꯧꯗꯣꯏꯕ ꯄꯥꯔꯠꯁꯦ ꯃꯤꯠꯀꯤ ꯄꯥꯔꯠꯁꯦ ꯍꯥꯟꯅ ꯍꯧꯗꯣꯏꯅꯤ ꯐꯥꯎꯟꯗꯦꯁꯟꯁꯦ ꯊꯥꯕ ꯃꯇꯝꯗ ꯃꯤꯠꯀꯤ ꯁꯔꯨꯛꯁꯦ ꯍꯥꯟꯅ ꯃꯤꯠꯀꯤ ꯄꯥꯔꯠ ꯄꯤꯁꯨꯝꯒꯤ ꯁꯔꯨꯛꯁꯦ ꯍꯥꯟꯅ ꯊꯥꯈ꯭ꯔꯒꯗꯤ ꯑꯇꯩꯗ ꯌꯥꯝꯅ ꯊꯨꯅ ꯃꯦꯀꯞꯁꯦ ꯂꯣꯏꯕ ꯉꯝꯃꯦꯕꯀꯣ ꯃꯤ ꯈꯔꯅꯁꯨ ꯃꯦꯀꯞꯁꯦ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯃꯥꯏꯁꯦ ꯍꯥꯟꯅ ꯐꯥꯎꯟꯗꯦꯁꯟꯒꯨꯝꯕ ꯍꯥꯟꯅ ꯂꯣꯏꯅꯃꯛ ꯇꯥꯕ ꯂꯣꯏꯅꯃꯛ ꯂꯣꯏꯔꯒ ꯊꯥꯗ꯭ꯔꯤꯉꯩꯗ ꯊꯥꯖꯟꯈ꯭ꯔꯒꯗꯤ ꯂꯣꯏꯅ ꯍꯥꯏꯗꯤ ꯈꯨꯠꯇ ꯀꯩꯗ ꯑꯃꯗ ꯕ꯭ꯔꯁꯇ ꯄꯪꯇꯩ ꯇꯩꯗꯅ ꯍꯥꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯔꯠꯁꯦ ꯂꯨꯔꯛꯇꯣꯏꯁꯦ ꯃꯤꯠꯀꯤ ꯄꯥꯔꯠꯁꯤꯅꯦꯕ ꯃꯤꯠꯀ ꯄꯤꯁꯨꯝꯒꯤ ꯄꯥꯔꯠꯁꯦ ꯂꯣꯏꯔꯒꯗꯤ ꯃꯦꯀꯞꯁꯦ ꯂꯣꯏꯔꯦꯕ ꯑꯗꯨꯝ ꯍꯣꯏ ꯃꯤꯠ ꯐꯖꯔꯒꯗꯤ ꯃꯤꯠ ꯀꯦꯕꯁꯦ ꯈꯤꯇꯪꯁꯨ ꯀꯨꯏꯅ ꯆꯪꯉꯒ ꯐꯖꯩꯗꯅ ꯃꯤꯠ ꯐꯖꯔꯗꯤ ꯂꯣꯏ ꯐꯖꯔꯛꯇꯣꯏꯅꯦꯕꯀꯣ ꯐꯖꯔꯛꯇꯣꯏꯅꯤ ꯑꯗꯨꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯦꯀꯞꯁꯦ ꯀꯩꯅꯣ ꯐꯥꯎꯟꯗꯦꯁꯟꯁꯦ ꯊꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯂꯔ ꯇꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯃꯥꯒꯤ ꯐꯥꯎꯟꯗꯦꯁꯟꯁꯤꯁꯨ ꯅꯝꯕꯔ ꯂꯩꯕꯗꯥꯏꯅꯦ ꯂꯩꯌꯦ ꯃꯥꯒꯤ ꯀꯂꯔ ꯇꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯀꯤꯟ ꯇꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤ ꯊꯥꯔꯛꯏꯅꯦ ꯑꯩꯒꯤꯁꯦ ꯑꯗꯨ ꯁꯤ ꯃꯥꯒꯤ ꯀꯂꯔ ꯇꯣꯟꯁꯤꯗ ꯍꯥꯏꯗꯤ ꯃꯥꯒꯤ ꯁ꯭ꯀꯤꯟꯁꯤꯗꯀꯣ ꯐꯥꯎꯟꯗꯦꯁꯟꯁꯦ ꯍꯧꯖꯤꯛ ꯊꯥꯔꯤꯁꯦ ꯅꯝꯕꯔ ꯍꯥꯏꯗꯤ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯅꯝꯕꯔ FS ꯅꯝꯕꯔ 22 ꯅꯝꯕꯔ 22 ꯅꯝꯕꯔ 22ꯁꯨ ꯑꯅꯝꯕꯅ ꯃꯤ ꯂꯣꯏꯅꯃꯛ ꯀꯃꯟ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯅꯕ ꯃꯥꯜꯂꯦꯀꯣ ꯁꯤꯁꯦ ꯆꯥꯅꯩ ꯑꯗꯣ ꯃꯤꯗꯣ ꯌꯥꯝꯅ ꯉꯧꯈꯤ ꯇꯥꯔꯒꯗꯤ ꯑꯗꯨꯝ 21 ꯑꯗꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯕ ꯀꯃꯥꯏꯅ ꯇꯧꯋꯤ ꯉꯧꯈꯤ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯁ꯭ꯀꯤꯟ ꯇꯣꯟꯗ ꯅꯝꯕꯔ 22ꯁꯦ ꯀꯃꯟ ꯑꯣꯏ ꯁꯤꯖꯤꯟꯅꯕ ꯑꯗꯣ ꯃꯇꯝꯗ ꯃꯤꯗꯣ ꯌꯥꯝꯅ ꯃꯨꯔꯝ ꯇꯥꯔꯒꯗꯤ ꯅꯝꯕꯔ ꯀꯌꯥꯃꯨꯛ ꯀꯃꯥꯏꯅ ꯑꯗꯨꯅ ꯁꯤꯖꯤꯟꯅꯒꯦ ꯅꯝꯕꯔ 24 ꯁꯤꯖꯤꯟꯅꯩ ꯑꯣꯀꯦ ꯅꯠꯇ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯃꯦꯀꯞꯇꯣ ꯑꯩꯈꯣꯏꯒꯤ ꯋꯥꯎꯔꯒ ꯂꯩꯕꯒꯨꯝꯕ ꯃꯥꯏꯅ ꯇꯧꯕ ꯃꯥꯜꯂꯦꯀꯣ ꯋꯥꯎꯔꯒ ꯆꯣꯡꯊꯣꯛꯑ ꯂꯩꯗꯣꯏꯅꯤ ꯃꯥꯒꯤ ꯁ꯭ꯀꯤꯟ ꯇꯣꯟꯗ ꯊꯥꯕꯤꯕ ꯃꯥꯒꯤ ꯁ꯭ꯀꯤꯟ ꯇꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯝꯕꯔ ꯂꯩꯌꯦꯕꯀꯣ ꯄꯤꯁꯨꯝꯁꯦ ꯀꯩꯅꯣ ꯌꯦꯛꯄ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯒꯤ ꯀꯂꯔꯁꯦ ꯕ꯭ꯔꯥꯎꯟ ꯑꯗꯒꯤꯗꯤ ꯕ꯭ꯂꯦꯛ ꯑꯣꯏꯕꯁꯦ ꯄꯛꯆꯕ ꯄꯛꯆꯗꯕ ꯂꯩꯗꯅꯀꯣ ꯃꯤ ꯃꯁꯛꯁꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯕ꯭ꯂꯦꯛꯁꯦ ꯑꯗꯣ ꯃꯤ ꯕ꯭ꯂꯦꯛꯁꯤꯅꯅꯦ ꯀꯃꯟ ꯑꯣꯏꯅꯅꯦ ꯕ꯭ꯂꯦꯛꯁꯤꯅ ꯃꯤꯒꯤ ꯂꯨꯛꯁꯦ ꯐꯖꯍꯜꯂꯤ ꯕ꯭ꯂꯦꯛꯁꯦ ꯍꯥꯏꯗꯤ ꯄꯥꯅ ꯋꯥꯎꯅ ꯁꯪꯉꯛꯇꯣꯏꯅꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯦꯚꯤ ꯑꯣꯏꯔꯛꯄꯩ ꯋꯥꯅꯦꯕ ꯁꯤ ꯍꯣꯔꯦꯟ ꯏꯠꯈꯤꯅꯦꯕꯀꯣ ꯕ꯭ꯂꯦꯛꯁꯤꯅ ꯃꯥꯒꯤ ꯕ꯭ꯌꯨꯇꯤ ꯂꯨꯛꯁꯦ ꯑꯩꯈꯣꯏ ꯄꯤꯁꯨꯝꯁꯦ ꯂꯣꯏꯅ ꯃꯤꯁꯦ ꯕ꯭ꯂꯦꯛ ꯑꯣꯏꯗꯅ ꯁꯤꯁꯤꯅ ꯅꯦꯆꯔꯦꯜ ꯑꯗꯨꯝ ꯃꯥꯜꯂꯛꯑꯦꯕ ꯑꯗꯣ ꯑꯩ ꯀꯩꯒꯨꯝꯕ ꯍꯦꯚꯤꯗ ꯀꯦꯒꯦ ꯍꯥꯏꯇꯥꯔꯒꯗꯤ
brown gumba se seasonal dura black adum season abe hausi de anam mana black season ari ado pisum sige pada khoi pisum se hujikan di anam bana chauna re adagi de pik pa pamas leidana mi mamai gi matung ina pisum chawba pik pa leidana ko ado di mi mamai pak tar ga di dum pisum do chawhan laga dum yek pa se kai to adum magi yenga magi looks to gi yenga pisum do gi do yenga ko na dum same do gi kai gumba ma do mamai do pa ga khoi pik pa pam hai tar de dum pi han do ra ba ado khoi na pazana na ba dum yek pi hojikan gi di ko makeup ko na to matam da black sigi phasa basine ne tongal le ba magi magun ji tongan tai ba ko pisum mai sidi mui dena black color oi dena se ko na mu blend to gi duni ba sigi poche mu brown ye color do mi gi apa mani ai ra mo kuma ai ko oi yarbo adde brown yekna bu su mi gi makeup artist ki ju apam mani aduga hosiki ko gi ke ga da mi to adugi su apam mi matung ni ko na adu mi hasi se laina yek poloi kre adu mascara na mu theka tuni pa hapam dai gi ko adu makeup to matam da khoi se mascara se mi anam bana adum hap nei du hap ta bas le ko adu mascara hap sin na khoi foundation dai gi bi powder dai gi bi wow le dena adidi plus pisu pa ju tu thara le budo si jina theka handoi ne ba hapa da nuai na ba hena comfortable oi na ba mascara hapas ne hena chana hale ko phaja hale ko pangkhat pi ba kitang ka samai na ying bi ne makha da ying da bi le ko look se change se pat long toi ko eyelashes na look se change da tu ni debut ko ado mi se kano se apa hapa matam da ne koi gi chana da pa se asang ba aten ba leidana ko ado pisumga pa ga yamna kano toroga nakna ba su yawi dana ko ado mai gi chana ba kano hapan hena phajani ko ma mai number le bu ko pa se gi adu matung na akhoi keno tarok tu ni hapak tu ni mai se hosi se foundation thalo ra bani na mai se gi shape si matung na mai ma mai se shape si gi yenga ga aina mai ma mai se haidi kano oval shape ta handoi ne ba highlight bi hoji mai se oval oi round oi dera round oi duni oval ju harap sang ye bu ko adu round oi na oi ba se oval ta hala tu ne ba khona se bon ji da ka aga highlight bi bam se habit highlight bi bam se khoi gi si khazai gi se bon ji gi he nakan se sida piga da bane aduga si gi zo line size sida ju piga da bane ba hai ma jo section na bo oval ko ta ga phajana na ba no si ju khoi na ton je tum da bane na akoina no si na ba kamai na tuman ga da ga da si gi size chi brown na phajana pa na pi doi ne ko na ton se khoi na tum na unan be na mata si gi size ma phajana kak pi re ni size ma aduga na ton ji gi si akoi baje si gi size ma phajana pi doi ne ba line pi da kan da na ton je tum na u doi ne ba yeng ma matam da haji mai set se mako pa loi loi re haji pi du je khajai ji gi check bon se khoi gi pinky side up sang ga mai je cute oina na ba khoi gi yamna simple look ora ga phajana na bani dark pink rose ni tha de se mai se di mai da phajana na ba hena cute oina na ba hena fresh oina una na ado khoi cheekbones maina cheekbone si khajai gi si tong se ora ga so khoi brown hana pi gre da na ado da haji ki pink dark pink jina highlight oina pi rak toi ne ba haji se mit ki mi kha se yek toi ne ba ko akoina brown yeksa gi su yare black yeksa gi su yare adu look sigi matung na sana ba dark smoky dark brown or lightly thar su yai ba ma gi haidi ma gi sangjening ba hai tare ko adi looks tu gi mit tu gi matung na adum sangjara su yai ado karam ba mitana karam ba mit se khoi gi khara khu ba da di dark oina sangbi ba ado kitang law ba di pa na oina lightly sangbi ba color sangi ko brown color se oi doi ne ba dark brown se
ꯍꯧꯖꯤꯛꯁꯦ ꯂꯤꯞꯁꯇꯤꯛ ꯑꯃꯨꯛ ꯇꯩꯕꯒꯤ ꯄꯥꯔꯠ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯂꯤꯞꯁꯇꯤꯛꯁꯦ ꯑꯩꯈꯣꯏꯅ ꯀꯦꯖꯨꯋꯦꯜ ꯃꯦꯀꯞ ꯇꯧꯕꯅꯤꯅ ꯂꯤꯞꯁꯇꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯎꯕ ꯁꯪꯖꯕ ꯑꯗꯨꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯂꯩꯔꯦ ꯑꯩꯁꯦ ꯃꯦꯀꯞꯁꯦ ꯅ꯭ꯌꯨꯠꯇ ꯇꯧꯕꯅꯤ나 ꯀꯦꯖꯨꯋꯦꯜ ꯃꯦꯀꯞ ꯑꯣꯏꯕꯅꯤꯅ ꯑꯩ ꯂꯤꯞꯁꯇꯤꯛꯁꯦ ꯍꯦꯚꯤꯗ ꯊꯥꯖꯩꯒꯦ ꯔꯦꯗ ꯑꯣꯔ ꯗꯥꯔꯛ ꯑꯣꯔ ꯁꯝꯊꯤꯡ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨꯒꯤꯅ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯅ꯭ꯌꯨꯠꯇ ꯑꯣꯏꯅꯅꯦꯕ ꯀꯤꯖꯗꯣꯏꯁꯦ ꯑꯗꯨꯒ ꯃꯤꯒꯤ ꯃꯁꯛꯇꯁꯨ ꯄꯛꯆꯕ ꯍꯥꯏꯕ ꯂꯩꯗꯅ ꯃꯥꯒꯤ ꯃꯁꯛꯇꯨꯒꯤ ꯌꯦꯡꯉꯒꯁꯨ ꯀꯂꯔ ꯇꯣꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯗ꯭ꯔꯦꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯩꯅ ꯁꯪꯉꯛꯇꯣꯏꯅꯦꯕ ꯅ꯭ꯌꯨꯠꯁꯤꯅ ꯅ꯭ꯌꯨꯠꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯅꯕ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯂꯤꯞꯁꯇꯤꯛ ꯁꯪꯕ ꯀꯥꯟꯗ ꯂꯤꯞ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯔ ꯂꯤꯞ ꯂꯥꯏꯅꯔ ꯂꯥꯏꯅꯔ ꯁꯤꯖꯤꯟꯅꯔꯒ ꯁꯪꯕꯁꯦ ꯍꯣꯏ ꯁꯪꯕꯁꯨ ꯌꯥꯏ ꯑꯗꯨ ꯃꯥꯒꯤ ꯑꯄꯥꯝꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯥꯏꯅꯔ ꯁꯪꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯅꯤ ꯍꯥꯏꯗꯤ ꯅꯦꯆꯔꯦꯜ ꯃꯦꯀꯞ ꯑꯣꯏꯅ ꯇꯧꯕꯅꯤꯅꯅꯦ ꯂꯤꯞꯁꯇꯤꯛꯁꯦ ꯌꯥꯝ ꯄꯥꯅ ꯐꯖꯅ ꯁꯪꯈꯤꯗꯣꯏꯅꯦꯕ ꯂꯤꯞ ꯂꯥꯏꯅꯔ ꯁꯪ ꯀꯥꯟꯗꯗꯤ ꯍꯦꯚꯤꯗ ꯍꯣꯏ ꯍꯣꯏ ꯍꯦꯚꯤꯗ ꯑꯗꯨꯝ ꯁꯪꯉꯁꯨ ꯌꯥꯏ ꯑꯗꯣ ꯑꯗꯨꯝ ꯁꯤꯒꯤ ꯑꯃ ꯁꯪꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯂꯩꯇ꯭ꯔꯦ ꯂꯤꯞ ꯂꯥꯏꯅꯔꯒꯤꯁꯨ